ꯁꯪꯒꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯅꯕ ꯐꯤꯕꯝ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯕꯁꯦ ꯕ꯭ꯔꯦꯛ ꯑꯃꯨꯛ ꯐꯥꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯒꯣꯟ ꯑꯆꯨꯝꯕ ꯉꯥꯡꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯃꯗꯨꯗꯤ ꯃꯥꯏ ꯂꯩꯁꯤꯡ ꯆꯤꯡꯗꯧꯕ ꯅꯠꯇꯦ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯅꯨꯄꯤꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯔꯛꯇ ꯇꯥꯔꯒꯗꯤ ꯀꯣ ꯅꯨꯄꯤꯃꯛ ꯁꯦꯀ꯭ꯌꯨꯔ ꯅꯍꯥꯟꯒꯤ ꯐꯤꯕꯝꯗ ꯌꯦꯡꯕꯤꯌꯨꯅꯦ ꯁꯨꯝ ꯖꯁ ꯄꯥꯔꯠ ꯑꯣꯐ ꯈꯤꯇꯪ ꯄꯨꯁꯤꯟꯖꯔꯛꯄꯩ ꯋꯥꯅꯤꯀꯣ ꯉꯁꯥꯏꯒꯤ ꯁꯤꯗꯩꯗ ꯍꯥꯏꯋꯦ ꯆꯠꯄ ꯌꯥꯕ ꯌꯥꯗꯕ ꯃꯇꯥꯡꯁꯤꯗꯩꯗ ꯌꯥꯎꯔꯛꯄ ꯄꯣꯏꯟꯠ ꯄꯨꯁꯤꯟꯖꯔꯛꯄꯩ ꯋꯥꯅꯦꯕ ꯍꯧꯖꯤꯛ ꯉꯥꯡꯕ ꯍꯧꯔꯛꯑꯦ ꯃꯥꯁꯨ ꯇꯥꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯑꯦ ꯀꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯤ ꯄꯥꯝꯕ ꯄꯥꯝꯗꯕ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯅꯍꯥꯟꯒꯤ ꯐꯤꯕꯝꯗꯨꯗ ꯌꯦꯡꯕꯤꯌꯣꯕ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯃꯤ ꯍꯥꯠꯅꯔꯨꯕ ꯃꯤ ꯐꯨꯅꯔꯨꯕ ꯃꯤ ꯁꯤꯅꯔꯨꯕꯒꯤ ꯇꯥꯏꯞꯇꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯁꯥꯏꯒꯤ ꯁꯪꯒꯅ ꯉꯥꯡꯉꯤꯕ ꯍꯦꯛꯇ ꯄꯨꯊꯣꯛꯀꯗꯧꯅꯤꯒ ꯇꯧꯔꯤꯕ ꯃꯌꯥꯝ ꯎꯕꯗ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯕꯥꯛꯀꯤ ꯋꯥ ꯉꯥꯡꯅꯤꯡꯉꯛꯇ꯭ꯔꯦꯕ ꯑꯣꯖꯥ ꯀꯩꯁꯨ ꯀꯣ ꯂꯩꯕꯥꯛꯀꯤ ꯑꯉꯥꯡꯕ ꯋꯥꯁꯦ ꯕꯗꯅꯥꯝ ꯑꯃ ꯄꯤꯔꯒ ꯑꯁ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯥꯅ ꯂꯥꯟꯖꯈꯤꯕ ꯃꯔꯥꯟꯗꯣ ꯌꯥꯖꯒꯗꯧꯕꯅꯤ ꯀꯥꯏꯅꯒ ꯃꯨꯛꯇꯨꯅ ꯉꯥꯡꯉꯤꯕ ꯄꯣꯠꯇꯣ ꯎꯕꯗ ꯉꯁꯥꯏ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯉꯁꯥꯏ ꯁꯦꯟꯇꯤꯃꯦꯟ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯔꯦꯕꯀꯣ ꯀꯩ ꯂꯩꯕꯥꯛꯀꯤ ꯐꯅꯅꯕ ꯉꯥꯡꯕ ꯃꯇꯝꯗ ꯒꯣꯟ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯁꯦ ꯐꯔꯦꯅꯦ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯍꯧꯖꯤꯛꯁꯦ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯅ ꯆꯠꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯅꯍꯥꯟꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯈꯤꯕ प्रजासिंदु अखोई तुंग जगे अखोई तुंग जगे मनांग थाबिरो हम चमिनरसेबा चुचाबु चमिनरसी मोरे चमिनरसी देन अमना सगी कांगपु फोंग असि इंटेंशन अखोई स्वाना सि ngang ga namu bias lay hairaneबको khoina si bias lay khum chade khana jisdi but laibaki mapi mapa moina hajik mana ngang thor wa du di khoi kari khumiduri natra khoina ngasi honorable chief minister da khoina haijadi sidi akhoi personal nimiti wa nate personal ngai to wa nate laibaki mapi mapa moina ngasagi tawiri role sidi da khitang जो खतंग इनिशिएटिव खर होनिंग बखर लई बो जरा केसो को अदा जिक नेशनल हाईवे चप चप बया बया दबया दबया फोंग ना कुकी की कोक्ता हाइब्रो कोतु हाइब्रो दुना जिक नोटिस सो थमी मोइना को नोटिस सु इकुई कुइदरी को इकुई कुइदरी देन अमना ngarang na handa honorable chief minister ga से गुवाहाटी दा फमी नरबा मै कुकी जो काउंसिल हा फमी नबा मतम दा कुकी जो काउंसिल ना थोरो प्रेस स्टेटमेंट दा करी हाइरी प्रेस स्टेटमेंट करी हाइरी नो जरा केसो Honorable Chief Minister Pamin Mamangi Langakuna Luna Yaba Yadaba Moi Label it Mam Palamego Matasi Cookie Joe Adu Pamina Tokare Honorable Chief Minister Pamina Tokare Peace program had gone Matuki Dom Laksaki Matuino go do they have gonna question Jericho Tawutabu Unerable Matamuda Cookie Joe Council Gamudan High Crazy or Jackie Shore Statement of High Crazy Ko Masamasaki Hana Neriba Buffer Ko Henry other labels a gas here, but she Nang Sakato have a moment of going on Kribuko. Atra. Other the honorable minister now, I do more Poto, Hana Gibolite, Tawolite Habusukude. Adi Sunakanda, Unarubi Wam Hagani, Peace Down of Hagani, Sunaka, I quite Hana Masamasaki, they never the guys the question in the Viagiroi, but to keep the one guy, now to Hydra. I'll be a quick and I will do no. Adi honorable minister Hybrid Wadu Yazage. को इंजरगे ताजरगे फ्री मूवमेंट हो है तो कोई इंजरगे दाव इंजरगे को सिक्योरिटी का फिर कोई दाव इंजरगे बको करे ड्रग चाबा ड्रग माफिया का मुझे निकला ले लगा हाथ केरा वीडियो नमक मैंने तनुमत तो गेरा सगी खोगी मयंग बम कहीं कक्षम साम लगी तब इनाउ दो खुद लोन रगा कन्वी उन खुद लोन रगा हायर बदु बाउदा सगी वीडियो नम हायर रगा को नकन मत गी याम सगी याम सांगा दबाउदा सांगा दबाउदा जरा केसोर युमन लोको इसागी युमन लुइजब सांगा बाउदा को इसागी युमन लुइजब सांगा हुई होदो नत्रगना येन बाउदा पोपलांग थोमगा हाटगा चानि गाय बजे कोइ ngam दब तांग लाएबो मिनुम सिमै जब हाइतारि प्रमाणिको सांगा दब तौदब थौंग थौदा दो मोइदि मियोइबा ममैना मखुत लोनलगा ngakपियु कनबियु न हाइरबदु बाउदा नकन द भिडियो अमन नमे नकन द अमदन नोंग थागा सतोगा दांग गथलेबको नत्रो अदुगुम पोतुनेबा खसाई ममांग द हे ततन हाइजब खोइ करे हाइतारे खोइ कनम हाइतारे खोइ forgive and forget हा अदुगुम मखुत लोनरगा हाइरबा ngakpiyu na hairaba adu makanbiyu hairaba du baguda nakanda ga video na me amna ngai tha khado dang ka thatle bako adu forgive and forget haidu ne natro adu ne haidu jentro adu tawse chini ko ya jari ko adu mana khul lona daga kanbiyu na hairaba du baguda forgive and forget tawse chini me jari je den mana mu jiri ke accident da pik khaba chahi phadriba thatre ni pa angang yauna ha nupi angang khaktana Sire hakan the Sire Hakan of the mind it's something quick can come away one. When they don't go to Wallam, Mayamagi, post potentially report of Hungry the forgive and the forget. Harry Arabo, the forgive and the forget from Haktagadi, a quite national highway was a good dog in Jeragabo. Dog in Jeragay, how did Kokta Hybra, Kotu Hybra, at the Kok now Hybra, at the bottom of Hybra, cannot come to share. A former notice way beyond door. I'm not sure, don't be all, not sure, don't be all. National highways, but they're quite free moment. Kanagum the disturbance period.
ꯀꯅꯥꯒꯨꯝꯕꯗ ꯊꯣꯛꯔꯦ ꯒꯥꯏꯁꯦ ꯃꯣꯏ ꯀꯣꯛꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯇꯨ ꯍꯥꯏꯕ꯭ꯔꯥ ꯕꯣꯇꯜ ꯍꯥꯏꯕ꯭ꯔꯥ ꯑꯗꯩ ꯀꯣꯛꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯣꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯍꯟꯕꯤꯔꯛꯑꯣ ꯃꯣꯏꯒꯤ ꯑꯣꯔꯗꯔꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯑꯣꯖꯥ ꯀꯦꯁꯣꯔ ꯀꯣ ꯃꯣꯏ ꯃꯤ ꯍꯧꯖꯤꯛ ꯀꯣꯇꯥꯁꯦ ꯀꯩꯅꯣꯁꯦ ꯀꯣꯛꯇꯥꯁꯦ ꯃꯤ ꯀꯟꯕ ꯉꯝꯃꯤ ꯃꯤ ꯍꯥꯠꯄ ꯉꯝꯃꯤ ꯀꯣ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯉꯝꯃꯤ ꯁꯤꯐꯥꯏ ꯃꯃꯥꯡꯗ ꯐꯣꯡꯅ ꯐꯥꯕ ꯉꯝꯃꯤ ꯁꯤꯐꯥꯏ ꯃꯃꯥꯡꯗ ꯃꯤ ꯀꯟꯕ ꯉꯝꯃꯤ ꯌꯥꯝ ꯀꯟꯕ ꯑꯗꯨꯒ ꯄꯋꯥꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯃꯅꯦꯕ ꯀꯣꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯣꯇꯨ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯂꯩ ꯀꯥꯡꯕꯨꯁꯦꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯑꯝꯇ ꯑꯣꯔꯗꯔ ꯊꯣꯛꯍꯟꯕꯤꯔꯛꯑꯣ ꯃꯣꯏꯅ ꯑꯣꯅꯔꯦꯕꯜ ꯁꯤएमꯅ ꯍꯥꯏꯔꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗꯣ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯗ꯭ꯔꯦ ꯆꯠꯄ ꯌꯥꯔꯦ ꯆꯠꯍꯟꯕꯤꯔꯣ ꯇꯧꯍꯟꯕꯤꯔꯣ ꯀꯅꯥꯒꯨꯝꯕ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯍꯤꯟꯗ꯭ꯔꯦꯁ ꯅꯨꯡꯉꯥꯏꯇ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯔꯣꯏ ꯒꯥꯏꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯕ ꯍꯌꯦꯡꯗꯒꯤꯀꯣ ꯍꯌꯦꯡ ꯆꯠꯂ ꯀꯅꯥ ꯍꯥꯏꯕꯤꯔꯁꯨ ꯑꯩꯈꯣꯏ ꯗꯥꯎ ꯌꯦꯡꯉꯒ ꯈꯨ ꯁꯤꯜꯂ ꯆꯠꯆꯔꯒꯦꯕꯀꯣ ꯀꯩꯅꯣ ꯀꯣꯏ ꯈꯔ ꯍꯥꯞꯆꯟꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯄꯥ ꯁꯝ ꯍꯥꯞꯆꯟꯕꯔꯥ ꯅꯨꯄꯤ ꯁꯥꯕ꯭ꯔꯥ ꯅꯤꯄꯥ ꯁꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯉꯝꯅ ꯆꯠꯆꯔꯒꯦꯕ ꯑꯩꯈꯣꯏ ꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤ ꯐꯤꯕꯝ ꯆꯠꯂꯨꯔꯒꯗꯤ ꯑꯣꯖꯥ ꯀꯦꯁꯣꯔ ꯁꯤ ꯐꯤꯕꯝ ꯆꯠꯂꯨꯔꯒꯗꯤ ꯑꯗꯨꯝ ꯂꯦꯟꯈꯤꯕꯒꯤ ꯍꯧꯁꯥꯅꯤꯀꯣ ꯑꯗꯨꯝ ꯂꯦꯟꯈ꯭ꯔꯅꯤ ꯀꯣ ꯍꯧꯖꯤꯛ ꯐꯅꯥꯏ ꯁꯥꯕ ꯋꯥꯅꯤ ꯂꯥꯏꯅ ꯍꯥꯏꯔꯁꯨ ꯂꯥꯏꯅ ꯅꯣꯏ ꯆꯠꯂꯣ ꯍꯥꯏꯔ ꯏꯁꯣꯔꯅ ꯅꯣꯏ ꯆꯠꯂꯣ ꯍꯥꯏꯔ ꯐꯥꯎꯕꯗꯅꯦ ꯉꯁꯥꯏ ꯀꯣꯇꯨ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯇꯥ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯅ ꯆꯦꯕ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯗꯅꯦ ꯑꯩꯈꯣꯏ ꯊꯥꯖ ꯉꯝꯃꯔꯣꯏꯕ ꯃꯔꯝꯗꯤ ꯂꯥꯏꯗ ꯍꯦꯟꯅ ꯀꯟꯈ꯭ꯔꯦꯕ ꯃꯣꯏ ꯀꯣꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯣꯇꯨ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯅꯥꯎ ꯀꯥꯡꯕꯨꯁꯦ ꯂꯥꯏꯗ ꯍꯦꯟꯅ ꯀꯟꯈ꯭ꯔꯦꯕ ꯀꯩꯅꯣ ꯖꯅꯀꯦꯁꯣꯔ ꯑꯁꯤꯒꯤ ꯂꯥꯏꯗ ꯍꯦꯟꯅ ꯀꯩꯅꯣ ꯄꯣꯠꯁꯛꯁꯦ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯏꯔ ꯈꯨꯗꯝ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯗꯤꯄꯨꯇꯤ ꯁꯤएम ꯑꯣꯏꯔꯤꯕ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯁꯦ ꯉꯁꯤ ꯏꯝꯐꯥꯜꯗ ꯂꯥꯛꯑꯝꯗ꯭ꯔꯤꯅꯦꯕ ꯃꯗꯣ ꯊꯥꯖꯅꯗꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯅꯗꯕ ꯅꯠꯇꯦ ꯃꯗꯣ ꯍꯧꯖꯤꯛꯀꯤ ꯀꯣꯛꯅꯥꯎ ꯀꯣꯛꯇꯨ ꯀꯣꯛꯇꯥꯡ ꯃꯌꯥꯝꯗꯨꯅ ꯊ꯭ꯔꯦꯠ ꯇꯧꯒꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯣꯏ ꯐꯔꯣꯏꯅ ꯈꯟꯕꯩ ꯃꯣꯏ ꯃꯁꯥꯒꯤ ꯃꯤꯗꯨꯐꯥꯎꯗ ꯗꯤꯄꯨꯇꯤ ꯁꯤएम ꯄꯥꯏꯔꯕꯗꯨꯐꯥꯎꯗ ꯏꯝꯐꯥꯜ ꯆꯪꯕ ꯌꯥꯈꯤꯔꯣꯏꯅ ꯊ꯭ꯔꯦꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯅꯥꯅꯣ ꯆꯠꯂꯒ ꯇꯧꯗꯣꯏꯁꯤꯕꯨ ꯑꯝꯇ ꯊꯤꯅꯁꯦꯕ ꯃꯔꯝꯗꯨ ꯄꯤꯅꯁꯦꯕ ꯈꯔ ꯀꯣ ꯐꯔꯦꯅꯦ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟ ꯂꯥꯛꯑꯀꯥꯟꯗ ꯐꯝꯕꯤꯔꯣ ꯑꯣꯐꯤꯁꯇ ꯐꯝꯕꯤꯔꯣ ꯃꯥ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯔꯣ ꯆꯠꯄꯤꯔꯣ ꯍꯟꯗꯣꯛꯑꯅꯤ ꯊꯧ ꯁꯥꯟꯅꯔꯣ ꯀꯣ ꯊꯧ ꯁꯥꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯖꯔꯛꯑꯅꯤ ꯑꯩꯈꯣꯏ ꯑꯣ ꯃꯩꯇꯩꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯃꯣꯏ ꯀꯥꯡꯕꯨꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯃꯩꯇꯩ ꯆꯠꯄꯁꯨ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟ ꯃꯔꯨꯝꯗ ꯑꯝꯇ ꯄꯥꯛꯊꯔꯒ ꯆꯠꯆꯒꯦꯕ ꯑꯩꯈꯣꯏ ꯑꯝꯇ ꯀꯣ ꯃꯦꯗꯥꯝ ꯅꯤꯝꯆꯥꯛ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯅꯣꯏ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯖꯔꯦꯀꯣ ꯍꯨꯏꯅ ꯍꯧꯖꯤꯛ ꯈꯣꯡꯕ ꯆꯠꯆꯈꯤꯒꯦꯕ ꯑꯩꯈꯣꯏ ꯑꯝꯇꯪ ꯁꯦꯅꯥꯄꯇꯤ ꯐꯥꯎꯔꯒ ꯑꯩꯈꯣꯏ ꯗꯤꯃꯥꯄꯨꯔ ꯌꯧꯖꯈꯤꯒꯦꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯁꯤꯐꯥꯏ ꯉꯥ ꯊꯝꯃꯤꯕ ꯃꯤꯁꯤꯡꯗꯨꯐꯥꯎꯗ ꯆꯪꯕ ꯌꯥꯗꯗꯅ ꯁꯤꯖꯤꯟꯅ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯐꯥꯎꯗ ꯃꯤꯇꯤꯡ ꯌꯥꯎꯈꯠꯂꯕ ꯃꯤꯗꯨꯗꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯔꯕ ꯆꯠꯂꯣ ꯒꯥꯏ ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯦꯁꯣꯔ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯗꯤꯀꯣ ꯁꯤ ꯍꯥꯏꯔꯨꯔꯒꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯎꯗꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏ ꯄꯦꯟꯕ ꯌꯥꯝ ꯋꯥꯠꯂꯦ ꯃꯁꯤ ꯂꯩꯉꯥꯛꯁꯦ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯒꯤ ꯑꯣꯏꯕꯤꯒꯅꯣ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯍꯥꯏꯁꯦ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ ꯗ ꯖꯦꯅꯔꯦꯜ ꯄꯥꯕ꯭ꯂꯤꯛ ꯑꯣꯐ ꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯦꯅꯤ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤꯅꯦ ꯂꯤꯗꯔ ꯑꯣꯏꯕꯤꯌꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯦꯝꯕ ꯌꯥꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯃꯣꯛ ꯑꯍꯥꯎ ꯄꯤꯖꯩꯌꯦꯅꯅꯦ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯅꯗꯤ ꯑꯩꯈꯣꯏ ꯌꯥꯔꯔꯣꯏꯕꯀꯣ ꯃꯑꯣꯡ ꯌꯧꯗꯕ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯐꯔꯦ ꯑꯩꯈꯣই ꯃꯩꯇꯩ ꯆꯠꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯇꯧ ꯊꯥꯖꯕꯁꯦ ꯊ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯑꯃ ꯂꯩ ꯍꯥꯏꯔꯤꯁꯦ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯂꯩ ꯍꯥꯏꯔꯤꯁꯦ ꯃꯩꯇꯩ ꯀꯅꯥꯅ ꯃꯩꯇꯩ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯀꯅꯥꯅ ꯁꯤएꯁओ ꯀꯅꯥꯅ ꯃꯣꯏꯒꯤ ꯃꯤ ꯂꯥꯛꯄ ꯌꯥꯈꯤꯔꯣꯏ ꯃꯣꯏꯒꯤ ꯃꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯀꯅꯥꯅ ꯍꯥꯏꯈ꯭ꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯅ ꯀꯣ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯑꯣꯅꯔꯦꯕꯜ ꯁꯤएम ꯃꯁꯥꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯔꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯤ ꯃꯄꯥꯅꯤꯀꯣ ꯒꯣꯟ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯕꯦꯟ ꯃꯅꯁꯨ ꯊꯤꯡꯕ ꯂꯩꯇ꯭ꯔꯤ ꯑꯃꯅ ꯊꯤꯡꯕꯁꯨ ꯂꯩꯇ꯭ꯔꯤ ꯂꯥꯛꯑꯃꯦꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ MLA LM ꯈꯥꯎꯇꯦ ꯁꯅꯥꯇꯦ लीडर क्लेम तौन होना गवर्नर चेंबर तान लामेना कना थिंगे मैं चंग यार कना हाइगे को अदो अखोई लेरिबा कम्युनिटी म चटप यारना बइदमकदी चप यार मगी लेरिबा हाइ कोकनाव हाइब्रा कोकतु हाइब्रा कॉटन बोतन हाइब्रा कोकता हाइब्रा मई कबुद अमत नोटिस थोन बिरो दिमापुर लबी से चप मतमदा हाईवे लम चप मतमदा फ्री जोन ओइरे फ्री मूवमेंट ओइरे चनिंग मसा पिरो एनी कम्युनिटी मैना मैतै पनम तल्ले हंगोय इकाय हाइरा बाबुद को मैतै जे पनमदा हंगोय रे इकाय रे नसे कोइना हाइतो तौ थौ मैम जी इकाय रे हाइरा बाबुदने एनी कम्युनिटी दिमापुर लाइन दिमापुर फावर गुवाहाटी चप मतमदा कांगपोकपी लान मतमदा कोई फ्रीली कनागोम त कोई हिंड्रेस पिरो आवाज थिंग पिरो को कोई थोल 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 रोय कोई फ्री मूवमेंट ओजरे ने अंतंग चिठी थोलो अदुगी चिठी दुने कोई गाइरिस गवर्नमेंट का मसा एरिया से यानरमनी नुसिनरबनी चलो तौरो गाइन फगा हाइरगा हेता साइ एरिया चपददी कनो ओजरा केशोर सगी नुसिनब नुपी मना के बाग लेला गासिदा हा नुसिनब नुपी दो हजि इरांग तरि कंगु जिंगी मचे मचे नेबको मचे मचनी अदुगु मचे मचन दुना बावदा मागी नुसिनब दो कौरगा फगद्रन कौरगा नुसि येनबद पिथोगा लेन मंगा मला बजु बावदा इचम चम खोइन चलुरदि नुसिनब नुपी जु लेतगुम तौ हा कदगी मगी इचे चनमजु खंगना हक्तगुम तौ अदुम लेन मदि लायन अदुम गसागी अदुम हरे अरोय बद गवर्नमेंट अस नुआइते कंडेम्स कॉन्डोलेंस हा नुआइते
ꯀꯩꯗꯧꯕꯩ ꯆꯪꯉꯨꯔꯤꯅꯣ ꯑꯗꯩ ꯇꯧꯔꯦ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯥꯎꯊꯣꯛꯑꯦ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯁꯤꯗ ꯏꯃꯥ ꯏꯄꯥꯅ ꯆꯍꯤ ꯁꯥꯡꯅ ꯃꯒꯨꯟ ꯍꯨꯔꯨꯝ ꯁꯥ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯉꯥ ꯆꯥꯛ ꯐꯥꯗꯅ ꯑꯗꯒꯤ ꯑꯃ ꯇꯧ ꯍꯤꯡꯒꯣꯜ ꯀꯣꯏꯗꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯛꯏꯕ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯁꯨꯝ ꯅꯥꯀꯟꯗ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯑꯩꯈꯣꯏꯒꯤ ꯀꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯄꯣꯄꯤ ꯈꯦꯠꯄꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨꯒꯤ ꯈꯦꯠꯄ ꯍꯩꯅꯕꯤꯗꯨꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯈꯦꯠꯇꯅ ꯍꯥꯠꯈ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯑꯗꯨꯗ ꯍꯣꯏ ꯇꯧꯕꯒꯤꯕꯨꯗꯤ ꯄꯩꯁꯥ ꯈꯔꯕꯨꯗꯤ ꯈꯔ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯕꯗꯒꯤ ꯄꯩꯁꯥ ꯈꯔꯕꯨꯗꯤ ꯆꯥꯎꯅ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯤ ꯏꯟꯀꯝꯁꯦꯀꯣ ꯑꯩꯈꯣꯏ ꯃꯤ 10 ꯍꯥꯠꯈꯤꯒꯦ 20 ꯍꯥꯠꯈꯤꯒꯦ 100 ꯍꯥꯠꯈꯤꯒꯦ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯒꯣꯔꯃꯦꯟ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯀꯦ ꯂꯣꯟꯅ ꯒꯣꯔꯃꯦꯟꯅ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯂꯥꯎꯊꯣꯛꯄꯤꯌꯨ ꯀꯥꯏꯅꯒ ꯁꯤꯟꯅꯕ꯭ꯔꯒꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯃꯁꯤ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯎꯕꯗ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯗ꯭ꯔꯕ ꯋꯥꯍꯩ ꯑꯃ ꯉꯥꯡꯅꯕꯒꯤ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯊꯨꯒꯥꯏꯔꯣ ꯀꯧꯈꯥꯏꯔꯣꯒ ꯍꯥꯠꯂꯣꯒ ꯇꯨꯞꯄꯒ ꯑꯗꯒꯤ ꯕꯗꯅꯥ ꯕꯤꯁꯨꯟꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯗ꯭ꯔꯦꯅ ꯃꯈꯜ ꯕꯗꯅꯥꯝꯁꯤ ꯄꯤꯔꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯑꯗꯨ ꯇꯧꯔꯝꯃꯦꯒ ꯗ꯭ꯔꯒ ꯆꯥꯔꯝꯃꯦꯒ ꯑꯗꯨ ꯇꯧꯔꯝꯃꯦꯒ ꯗꯥ ꯇꯧꯔꯝꯃꯦꯒ ꯕꯗꯅꯥꯝ ꯄꯤꯕꯤꯗꯅꯀꯣ ꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯁꯤꯅꯔꯤꯑꯣ ꯁꯤꯆꯨꯋꯦꯁꯟ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯀꯩꯅꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯑꯦꯅꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯣꯛꯅꯤꯡꯕ ꯑꯣꯔꯗꯔ ꯊꯣꯛꯎ ꯀꯣ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯤꯐꯥꯏ ꯄꯔꯦꯡ ꯂꯦꯡꯉꯒ ꯃꯤ ꯊꯥꯒꯕꯁꯨ ꯊꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯗꯣꯔꯤꯁꯦ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯂꯩꯔꯤꯕ ꯀꯣꯛꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯇꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯀꯥꯡꯕꯨꯗꯨꯅ ꯑꯃꯨꯛꯇꯪ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯔꯦ ꯆꯠꯄ ꯌꯥꯔꯦ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯃꯁꯥꯗ ꯑꯩꯈꯣꯏ ꯍꯔꯥꯁꯃꯦꯟ ꯇꯧꯔꯔꯣꯏ ꯇꯧꯗ꯭ꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯊꯣꯛꯑꯔꯣꯏ ꯀꯥꯏꯅ ꯃꯣꯏꯒꯤ ꯆꯤꯊꯤ ꯑꯃ ꯊꯣꯛꯂꯛꯑꯕꯀꯣ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯈꯔ ꯊꯥꯖꯔꯛꯑꯅꯤ ꯀꯩꯅꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯦꯛꯆꯨꯑꯦꯜꯗꯤ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯂꯩꯔꯤꯕ ꯑꯥꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯣꯟꯒꯤ ꯗꯦꯜꯂꯤꯒꯤ ꯑꯦꯁꯤ ꯔꯨꯝꯗ ꯐꯝꯕ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯃꯕꯨꯛꯀ ꯈꯔ ꯅꯣꯏꯇꯛ ꯇꯧꯕ ꯃꯕꯨꯛꯀ ꯅꯥꯟꯗꯅ ꯐꯝꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯁꯥꯡ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯒꯤ ꯄꯤꯔꯛꯈꯤꯕ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨꯒꯤ ꯄꯤꯔꯛꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯗꯨ ꯌꯥꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯆꯠꯄꯨꯗꯤ ꯆꯠꯂꯝꯒꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯎ ꯇꯥꯖꯕꯗ ꯃꯃꯥꯡꯗꯁꯨ ꯀꯅꯥꯅꯣ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃꯁꯨ MCS ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ UPSC ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯑꯗꯨꯝꯕ ꯇꯣꯞ ꯂꯤꯗꯔ ꯑꯣꯏꯔꯛꯄ ꯅꯨꯄꯤꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯔ ꯏꯟꯖꯤꯅꯤꯌꯥꯔꯔ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯈꯔꯁꯨ ꯍꯥꯏꯒꯗꯥꯏꯅꯦꯀꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ ꯑꯩꯁꯨ ꯆꯠꯂꯤ ꯀꯩꯅꯣ ꯑꯁꯤꯗꯩꯗ ꯀꯅꯥꯅ ꯁꯤ ꯊꯤꯡꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯇꯥꯈꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯖꯅ ꯉꯥꯛꯑꯒ ꯑꯗꯩ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯕꯨꯛꯀ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯩꯀꯥꯏ ꯏꯔꯝꯗꯝ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯒꯦ ꯑꯩ ꯁꯦꯅꯥꯄꯇꯤ ꯂꯥꯟꯒꯦ ꯑꯩ ꯗꯤꯃꯥꯄꯨꯔ ꯆꯠꯀꯦꯅ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕ ꯌꯥꯕ ꯃꯄꯥꯁꯤꯃꯇꯪ ꯁꯦꯀꯨꯔꯤꯇꯤ ꯉꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯗꯨ ꯐꯨꯜꯂꯤ ꯁꯦꯀꯨꯔꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯆꯠꯄ ꯌꯥꯕꯒꯤ ꯂꯥꯏꯐꯇꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯐ꯭ꯔꯤꯂꯤ ꯅꯨꯡꯁꯤꯅꯅ ꯀꯣ ꯂꯩꯔꯝꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯡꯄꯣꯛꯄꯤꯗ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯃꯣꯠꯕꯨꯡꯗ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯁꯤꯗꯒꯤ ꯕꯁ ꯆꯠꯄ ꯃꯇꯝꯗ ꯃꯣꯠꯕꯨꯡꯗ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯀꯥꯡꯄꯣꯛꯄꯤꯗ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯍꯩ ꯂꯩ ꯈꯔꯒ ꯂꯩꯗꯅ ꯈꯣꯠꯇꯅ ꯆꯥꯃꯤꯟ ꯈꯣꯠꯃꯤꯟꯅ ꯇꯧꯔꯒ ꯑꯗꯨꯗ ꯉꯝꯖꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯗꯅ ꯈꯣꯠ ꯇꯧꯔꯒ ꯑꯗꯨꯒ ꯍꯨꯏꯆꯦꯟ ꯈꯣꯡꯉ ꯏꯁꯩ ꯉꯪꯉ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯥꯏꯐꯇꯨꯅꯦ ꯑꯩꯈꯣꯏ ꯄꯥꯝꯃꯤꯗꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯗꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯕꯁ ꯑꯃ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯐꯖꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯦ ꯅꯠꯇ꯭ꯔꯥ ꯐꯖꯅ ꯏꯔꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯃꯤ ꯊꯤꯟꯕ ꯍꯧꯗꯣꯔꯕꯅꯤ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯁꯦ ꯃꯤ ꯊꯤꯟꯕ ꯍꯧꯗꯣꯔꯕꯅꯤ ꯆꯠꯄ ꯌꯥꯍꯜꯂꯗꯧꯅꯤ ꯀꯥꯏꯅ ꯃꯁꯤꯗ ꯐꯖꯅ ꯀꯦꯕꯤꯔꯦ ꯅꯧꯕꯤꯔꯦ ꯏꯔꯨꯖꯊꯣꯛꯄꯤꯔꯦ ꯂꯣꯁꯟ ꯇꯩꯕꯤꯔꯦ ꯄꯥꯔꯐ꯭ꯌꯨꯝ ꯀꯥꯞꯁꯤꯟꯕꯤꯔꯦ ꯑꯗꯨꯒꯨꯝꯕ ꯕꯁꯇꯣ ꯆꯠꯈꯤꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯄꯗꯗꯤ ꯃꯔꯨ ꯃꯔꯥꯡ ꯀꯣꯛꯑꯒ ꯃꯐꯤ ꯃꯔꯣꯏ ꯂꯧꯊꯣꯛꯑꯒ ꯏꯖꯠ ꯃꯥꯡꯍꯜ ꯍꯜꯂꯛꯈ꯭ꯔꯦꯗꯅꯀꯣ ꯏꯁꯨꯁꯤꯕꯨꯕꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯔꯦꯟꯁꯟ ꯑꯃ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯥꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯏꯔꯥꯡ ꯇꯧꯕ ꯄꯥꯝꯕ ꯃꯩꯇꯩꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏ ꯂꯥꯛꯄꯗ ꯊꯤꯡꯕ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯈꯜꯂꯒ ꯇꯥꯏꯞꯇ ꯁꯨꯝ ꯉꯥꯡꯕꯁꯤꯁꯨ ꯁꯤ ꯐꯠꯇꯕ ꯂꯩꯌꯦꯕ ꯃꯩꯇꯩꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ CSO ꯃꯌꯥꯝ ꯑꯃ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏ ꯂꯥꯛꯄꯗ ꯀꯩꯁꯨ ꯊꯤꯡꯗ꯭ꯔꯦꯅ ꯅꯣꯏꯁꯨ ꯂꯥꯛꯑꯣꯅ ꯃꯣꯏꯁꯨ ꯊꯥꯗꯣꯛꯑꯣꯅ ꯀꯥꯏ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯉꯥꯡꯉꯛꯄꯗꯅ ꯅꯥꯀꯟ ꯑꯅꯤꯃꯛꯁꯤ ꯏꯔꯥꯡ ꯂꯩꯅꯔꯕꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯤꯅꯗ꯭ꯔꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯄꯨ ꯉꯥꯡ ꯂꯩꯕꯗꯨꯗꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯃꯗꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯅꯍꯟꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯦꯇꯦꯖꯇꯨ ꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦꯅ ꯒꯣꯟ ꯍꯧꯖꯤꯛꯐꯥꯎꯕ ꯑꯩꯈꯣꯏ ꯈꯥꯡꯉꯦꯅ ꯃꯣꯏꯒꯤ ꯃꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯄ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ MLA ꯑꯃ ꯂꯩꯈꯤꯗꯕꯗꯨ ꯕꯥꯏ ꯔꯣꯗ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯥꯛꯈ꯭ꯔꯦꯅꯤ ꯀꯔꯝꯕ ꯃꯤꯑꯣꯏ ꯊꯤꯡꯒꯦ ꯀꯔꯝꯕ ꯄ꯭ꯔꯖꯥ ꯊꯤꯡꯒꯦ ꯀꯣ ꯐꯨꯜ ꯃꯩꯇꯩꯒꯤ MLA ꯑꯅꯤ ꯇꯧꯔꯒ ꯂꯧꯔꯨꯏꯗꯥꯏꯅꯦ ꯑꯦꯌꯥꯔꯄꯣꯔꯠ ꯂꯧꯔꯨꯕꯗꯣ ꯀꯅꯥꯅ ꯊꯤꯡꯒꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ나 ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯐꯠꯇꯅ ꯈꯟꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯟꯕ ꯁꯨꯝ ꯄꯨꯊꯣꯛ ꯉꯥꯡꯕꯁꯤꯗꯤ ꯃꯁꯤꯗꯤ ꯇꯨ ꯃꯆ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ
sabina manong le duni ko sabina manong le duni masa do kare hai ni mama do adu am thibre nong na bada masa ji swing dra haitare ko adu nang sai lady film je am ngai te kano jara ke sor duna national highway singda ikoi free movement han da basidi panga hai bani yaroi asik film jadri daw gi film da lei aduna thaja ikoi gi thrust division kai le ga tar ga di mo gi sai hai jagi do kangpok pi lan badana mo gi kongnau hai bra kokta hai bra duna notice thon biro ko notice thon biro koi government hai wa koi thaja rage ko government hai riba honorable chief minister hai riba phum koi thaja rage tawudu thaja base khara hena thaja na bida mo koknau koktu kokta nungda ma yamna mo notice thon biro ko pe yare hai bagi adena mana chusampur sangma matamda yari sin manum karigi ko sisu kayang hangba lay ko more se yari sin manum karigi adong sagi honorable cm na haibam da kama yaw ki basi kano ni khogi chipai nga sangal jine kayang phino khoi chipai nga le dunu ga habi question ma ira sto gi ko adon takpadi aduna takpadi ai khogi mi se mafam chapta secure oi di haibane natro no ojara keshor masan hai wadani ko khai se chusampurju tharaji moreju tharaji amaju tharaji kaya kuino ko sipai nga lendino nungsina mathau ta dra haibane ko nungsina ai khoi chachara gi haibane ba khoi di natro adi ada chapma ta secure oi di hairi se ai khoi ne matro secure oi di hairi jentro ojara kesho adi secure oi da bai khoi ji kaido wi ohendri mo ada le riba menma da kangbu suna har kan tukun habai wa natro kan kiri se ada le ngang na ꯑꯩꯈꯣꯏꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯕꯗ ꯑꯩꯈꯣꯏꯁꯤ ꯃꯣꯔꯦ ꯆꯪꯕꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝ ꯇꯥꯔꯒꯗꯤ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯍꯟꯗ꯭ꯔꯤꯁꯤ ꯏꯔꯥꯡ ꯁꯥꯒꯠꯇꯣꯔꯤꯕ ꯏꯔꯥꯡ ꯊꯣꯛꯍꯟꯒꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗꯤ ꯆꯪꯖꯔꯒꯦ ꯍꯥꯏꯕꯅꯦꯕ ꯑꯣꯖꯥ ꯀꯤꯁꯣꯔ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡꯁꯦ ꯆꯪꯉꯒ ꯑꯥꯗ ꯐꯨꯅꯔꯨꯔꯒꯦ ꯍꯥꯠꯅꯔꯨꯔꯒꯦ ꯁꯨꯅꯔꯨꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯆꯪꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯖꯔꯨꯔꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯖꯔꯨꯔꯒे ꯍꯥꯏꯕꯅꯦꯕ ꯅꯣꯏ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯅꯣꯏ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯇꯥꯔꯒꯗꯤ how many days how many years ꯐꯔꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯣꯏ ꯆꯪꯍꯟꯒꯅꯤ ꯈꯤꯇꯪ ꯀꯩꯒꯨꯝꯕ ꯐꯤꯕꯝ ꯈꯔ ꯂꯩꯅꯕꯒꯤꯅꯤ ꯃꯁꯤꯗꯤ ꯉꯥꯏꯕꯤꯌꯨꯅ ꯍꯥꯏꯕꯗꯤ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯒꯦ ꯍꯥꯏꯕꯗꯨꯅ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯗꯔꯤ ꯍꯥꯏꯕ ꯁꯨꯝ ꯀꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯕ ꯃꯇꯝꯗꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯊ꯭ꯔꯁ ꯗꯤꯚꯤꯖꯟ ꯂꯩꯅꯗꯕꯒꯤꯅꯤ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯗꯤ ꯊ꯭ꯔꯁ ꯍꯥꯏꯕꯗꯤ ꯀꯅꯥ ꯂꯩꯗꯣꯔꯤꯒꯦ ꯁꯥꯏ ꯑꯁꯤꯗꯕꯨ ꯑꯥꯔꯃꯤ ꯀꯦꯝꯄꯁꯇꯒꯤ ꯃꯤ ꯃꯥꯡꯈꯠꯂꯛꯑꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯃꯅꯥꯛ ꯆꯪꯕꯗ ꯀꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯃꯅꯥꯛ ꯆꯪꯕꯗ ꯅꯨꯡꯁꯤꯅꯕꯒ ꯆꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯃꯅꯥꯛ ꯆꯪꯕꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯅ ꯌꯦꯛꯅꯕꯗ ꯕꯤꯊꯣ ꯍꯥꯠꯍꯟꯕ ꯉꯝꯃꯕ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯂꯥꯛꯑꯕꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊ꯭ꯔꯁ ꯇꯧꯗꯣꯏꯅꯣ ꯃꯣꯏꯗ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯊꯥꯖꯗꯣꯏꯅꯣ ꯂꯩꯔꯛ ꯀꯤꯁꯣꯔ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒꯤ ꯃꯆꯦ ꯃꯆꯟ ꯈꯪꯅꯔꯨꯕꯁꯨ ꯂꯩꯇꯦ ꯀꯣ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯅꯔꯨꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯕ ꯈꯔ ꯂꯩ ꯑꯗꯨ ꯇꯤꯟꯅꯕ ꯈꯔꯗꯨꯅ ꯃꯣꯏ ꯀꯟꯉꯝꯒꯗ꯭ꯔꯕ ꯏꯃꯥꯟꯅꯕꯗꯤ ꯇꯣꯛꯈ꯭ꯔꯣꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅ ꯐꯥꯎ ꯀꯟꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯁꯤꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯅ ꯐꯥꯎꯕꯗ ꯃꯥꯏ ꯅꯤꯄꯥꯗꯨ ꯀꯟꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯃꯔꯨꯞꯅꯣꯕ ꯀꯩꯅꯣ ꯑꯣꯖꯥ ꯀꯤꯁꯣꯔ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯃꯔꯤꯁꯦ ꯆꯠꯂꯣ ꯍꯣꯔꯦꯟꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯑꯃꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯃꯅꯥꯛ ꯆꯪꯕ ꯀꯥꯟꯗ ꯀꯅꯥꯅ ꯁꯤꯀ꯭ꯌꯣꯔ ꯄꯤꯕꯤꯒꯦꯕ ꯀꯅꯥꯅ ꯉꯥꯛꯄꯤꯒꯦꯕ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯨꯒ ꯃꯥ ꯍꯥꯏꯒꯤꯗꯥꯏ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯒꯤꯗꯥꯏꯅꯦ ꯑꯩꯒꯤ ꯅꯤꯄꯥꯅ ꯁꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯑꯩ ꯃꯣꯏꯔꯥꯡꯃꯨꯛ ꯊꯤꯜꯂꯛꯀꯅꯤ ꯑꯩ ꯏꯁꯥ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯃꯩꯇꯩꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯤꯗꯥꯏꯅꯦ ꯃꯥ ꯑꯗꯨ ꯃꯥ ꯀꯩꯗꯧꯕꯩ ꯂꯥꯛꯑꯝꯗ꯭ꯔꯤꯕ ꯃꯥ ꯑꯩꯈꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯥ ꯊꯤꯟꯕ ꯂꯥꯛꯎꯅ ꯃꯥꯏ ꯅꯤꯄꯥꯗꯣ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯃꯌꯨꯝ ꯇꯥꯅ ꯊꯤꯜꯂꯛꯎ ꯃꯌꯥꯝ ꯆꯪꯅ ꯑꯣꯛꯀꯦꯕ ꯃꯥꯒꯤꯗꯃꯛꯇ ꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯥ ꯄꯤꯔꯒ ꯃꯥꯒꯤ ꯃꯊꯧ ꯃꯥꯡꯊꯣꯛꯄ ꯌꯥꯎꯕꯤꯌꯨ ꯑꯩꯈꯣꯏ ꯄꯦꯟꯒꯦꯕ ꯋꯥꯏ ꯀꯩ ꯂꯥꯛꯇꯕ ꯃꯥ ꯀꯩ ꯂꯥꯛꯇꯕ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯣ ꯕꯠ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥꯔ ꯄꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯗꯨꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯅ ꯇꯝꯍꯟꯖꯔꯛꯄ ꯏꯟꯖꯤꯅꯤꯌꯥꯔꯁꯤ ꯑꯣꯖꯥ ꯀꯤꯁꯣꯔ ꯂꯝꯈꯥꯡꯗ ꯀꯨꯀꯤ ꯗ꯭ꯔꯒ ꯄꯣꯄꯤ ꯈꯦꯠꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯥꯏꯅ ꯍꯥꯠꯄꯁꯦ ꯁꯤ ꯂꯨꯄꯥ ꯂꯥꯛ 5-10ꯅ ꯆꯪꯗꯣꯟꯅꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦꯕꯀꯣ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯐꯅꯥꯏ ꯁꯥꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯏꯔꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯐꯥꯗꯈꯤꯁꯤ ꯐꯥꯗꯕ ꯍꯥꯏꯕꯗꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯗꯅ ꯆꯠꯄꯤꯒꯅꯨꯀꯣ ꯃꯗꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯝꯅ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯌꯥꯝ ꯂꯥꯏꯅ ꯁꯦꯟꯕꯗꯤ ꯁꯦꯟꯅꯤꯡꯗꯦ ꯃꯔꯝ ꯆꯥꯅ ꯁꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯃꯔꯝ ꯆꯥꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯈꯦꯠꯄ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯄꯣꯄꯤ ꯈꯦꯠꯄ ꯀꯥꯡꯕꯨꯅ ꯂꯥꯏꯅ ꯍꯥꯠꯍꯟꯕꯁꯤ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯈꯔ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯈꯨ ꯁꯦꯟꯁꯤ ꯑꯗꯨꯅ ꯃꯗꯨꯗꯩꯗ ꯀꯩꯒꯨꯝꯕ ꯐꯠꯇꯅ ꯊꯣꯛꯂꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯩꯁꯨ ꯂꯩꯇꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯟꯗꯦꯝ ꯀꯣ ꯃꯤ ꯐꯥꯅ ꯍꯣꯠꯅꯔꯤ ꯂꯣꯏꯔꯦ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯥꯡꯈꯤꯕ ꯁꯤꯈꯤꯕꯗꯣ ꯑꯗꯨ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥꯔ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯔꯅꯤ 10 ꯄꯤꯔꯅꯤ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯑꯗꯣ ꯅꯥꯀꯟ ꯑꯅꯤꯃꯛ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯁꯤ ꯇꯧꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯥꯖꯅꯕ ꯅꯨꯡꯁꯤꯅꯕ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ MLA ꯃꯌꯥꯝꯗꯣ
masa masagi leiriba assembly house da laga masa masagi portfolio do pairaga lebak thok to minabada manipur kan minabada yaw minabada la anbiro thok to hanbiro adu den magi kota nungda kotu nungdu kongnau mayam ne order thon biro odara ke shorko national highways mabda dimapur lambi chapa matamda kangkokpi power set by any community na khoi ka shunda madu harassment tawjade tawjaroi ko freely yamna hanagi yengna ba nungsidab leba singdo madu kokna bai damakta ingna china chapiu ko sadile chapiu ai khoi leijeri ga nang tang notice thon biro hadu thokpo mi guptare lore kadra adu thokti ba bodi khoi kanana moida kanana thajab thamduri ga je ko si question amadum le hai tare ko adu smain thamjage hamra yamna marik chumba yamna kakninga yaudro wafam ni ojana khoi ngasi national highway gi matang da thambi gi matang je khoi fana lengak pai re haiduna su haining bangang ni mangang utar ga so ji yam luribam di masama minister oiba phangar su makoi gi leiriba makoi gi jati gi oiba loop proof chi so sing duna chat pa yaro na threat to matam da masama po khoi assembly yaw bangam dribani online gi through da yaw khribani dubu masi gi tungoina ramaga khoi gi chief minister na pambubir ba jumnam khemchana free movement leire maitena kibi chat pa yadabni haribasi yamna laibak thibani haiba tare khoi praja singi site gi thamai ba wafam je hadi chalu matam da khoi ji hingna lakadra natraga siraga khoi asi boin pura kan exge share ni palang manga taraga piro lo shangi driver gi se akiba pokta banate khoi mioi bam gi punchi je lupa lak tara paisa khara na ona baya sunate dubu haining e hajono haining ba ngangning e hajono ngam mata gu ngang se mase tu masi kuin chaloi ha bjin praja singi sa thaju thamai mase yamna fajada ba amorom dani masi bu kari gumba khoi chatpa ya halani kari gumba faunarani kari gumba asoi ngam da tholoro ha ba targadi kotu gi site gi tongan ba khoi gi chem da khoi gi makhoi gi notice fajabam thon biro ha bjani khoi uzagi gitajen thambiri yamna mari chuma wafam no za duga mathang